Thawal District nauna mioi kunipan COVID-19 test tawbada positive oire. Ngarang numidang pung 6:30 taba faubada Thawal District Hospital la leiba COVID-19 testing center da test tawbada mioi 15 Waikhomani Girls College da tawba test da mioi 3 aduga RIMS ki BRDL da tawba test da Thawal District Hospital gi Dr. Ahum grade 4 staff ama yauna mioi 8 puna district asigi mioi kunipan positive oirakre. Malemgi oina COVID-19 positive oiba missing crore ama lakh humphuni thoi lising yangkai ni thoiga chaunga nifuma thoi shukre laina asina maram oiduna leikhidaba missing na lakh taruk lising nifuni panga chatruk kuntra taret shukre India gi oina hojik phawbada positive oiba mioi lakh tara humdoi lising marfu manga ga chatruk marfu manga shukre amadi laikanaba ngamdana COVID-19 na maram oiduna leikhidabana mioi lising kuntra ni thoiga chatret humutra ma thoi shukre None district ta lengak na thamkiba lockdown mapum fana chatnanaba district police na akanba section thorang sing lokhatli SP Ningsem Basum gi meeting makhada district asigi mafam kayada lockdown thugaiduna thoglakpa sing fabagi thabak chathaki district asigi oina leiba None Bazar Kumji Bazar amadi atai mafam singda ayuk pung 6 tagi 10 fauba kaithel hanganduna pochai leinaki NAP की additional SP Thongnauzam Brinda amadi Paumi Taramathoi gi mathakta defamation case ama defamation case